ngasi ayuk phongmase phongsingnigi maruoiba paukhomga charaga mayamda share tawjage ahanbada by election 2020 circle mandan manga suspend tawkhre hands on training hawkhre Imphal West District ki manungsana Wangoi Assembly constituency ki maraki mikhal asida postal ballot kamari lainaba thabaksing sinakiba DC Imphal West ki circle mandal manga mathau masak khangdabagidamak ngasi district election officer Imphal West oiriba N Pravin Singana order ama thoktuna suspend tawkhre hansu pausiation phungdorakli atopa pawamanamu MLA oininglaktrai loken masagi oijaba kharagi tam amagi manungdabu party amadagi amada songthok sungsin tawba Abdul Nasir Lukhoi Brojen amadi Henry gumba MLA sing urubadagi miyamna MLA asibu huranba izat laitaba masagi oijaba thiba oina unaragliba asidagi MLA oiningba phawdre haina Nambol Kendragi MLA su oiriba MPCC gi Vice President en Lokena phungdokre haina su boxisna makhatari atopa pawamanamu register tawduna asatha yonbasing tha taruk jail da thamba yai thong thaklaga yumda thiliba asathak sing haksel da kiningai oire COVID-19 gi laichat asina maram oiduna laibak asigi mahausa gi punsi da sauna hongba laktuna sitmilon da sauna kai tharakpadagi supham nompham khangdraba miyoi kyana yum da cake fast food item singba asathak ki polam sing saduna online gi khuthang da home delivery tawduna yonbagi sang yamna hengalakri adubu makoina yoliba asathak sing adu haksel da sokadra haibagi kiningai oirakle asumna yum da gisana thakna ba polam sing saduna nauna yonba honarakliba sing asi health department ki makhada leiba food safety authority gi registration amadi license yaudobna ayamana oiri maramaduna khujin khunan thoktagi chinjak sing adu sarobada haksel da akaiba laklagadi makhoida logi oiba thabak lokhotpa yanana ba license pehanana bagi thawrangda laingakna miyeng sangdre masigi sumathakta asumna food safety gi license amadi registration yaudana sana thakna ba polam sing sem saduna yonbagi thabak satharibasi phasai kanglon matung ina tha taruk phawba jail thamba amadi sel oina lupa lakh manga phawbagi fine thianba yai haina leiri adubo hairiba sana kanglon asida state asidadi sanabagi mami udri haina su phungdorakpi makha satharak poina atopa paw kharanamu mikhalgi meeting dana sir sairuba oza ama suspend tawkhre November 3 bot thadanagadoriba lelong AC gi by election da independent mirep oiriba Y Antas Khan gi election gi meeting da wangang duna mikhal asida mirep oiriba MD Abdul Nasir gi maramda wangang ki assistant professor ama thabak gi suspend tawkhre thabak gi suspend tawkhraba lelong Haureibi college gi assistant professor adugi maming Dr MD Sidikur Rahman kawi hiramasi gamari lainana commissioner higher and technical education M Hare Krishna na khuyekpi duna thokiba order amana district election officer Thobal Nasib electoral officer Manipur da irakpa serol amagi matung ina Lilong Haureibi college da assistant professor oina thabak toriba Dr MD Sidikur Rahman 30 Lilong assembly constituency asigi mirakki mikhal da mirep oiriba Y Antas Khan gi yumda pangthokpa mikhal gi meeting amada mikhal asida mirep oiriba MD Abdul Nasirna paikhatpa thabak thoramsigi matangda hunduna ngangki masi model code of conduct thugaibani haina palli madugi makha tarakpada joint chief electoral officer Manipur na hauji October 13 da higher and technical education gi administrative department da serol iduna Dr MD Sidikur Rahman Central Civil Service Conduct Rule 1964 gi rule number 5 of 4 asi thugaire maramaduna mahakpu makha taba disciplinary proceedings sing lokhotpa yanaba khudaktagi suspend tawpham thoi han phungdokhi Lelong Haureibi college gi assistant professor Dr MD Sidikur Rahman gi mathakta Central Civil Service Conduct Rule amadi model code of conduct thugaibagi damak disciplinary proceedings sing lokhotle maramasina Central Civil Classification Control and Appeal Rules 1965 ki Rule 10 Shubagi Sub Rule 1 gi makhara Dr MD Sidikur Rahman bu khudaktagi suspend tawre haina palle haina su process na makhatari atopa pawamanamu Olympic Games ki oina hockey amasum boxing gi semgatpham khangatpada Imphal yaure ikui kuidana pangthokpa yaba natraga tungda lakadaba Olympic Games da saruk yagadaba hockey amasum boxing sanaroising semgatpham khangatpada Imphal yaure hairi atopa pawamanamu Manipur da sex worker lising mga satruk ko humphugonipan register tawre nupi singbo awangba thakta ikai khumnabada natana lamdam asigi sitmilon amadi laingak lon asobo thaudang loduna laklabasu nupi gi mathakta sathaba tongan tungan miwot minegi thaudok sing sang wong khalakpana nupi sing
ओक्तबगी सिनफमदा हिंगनबा लंबी थीबगी सांगसु हेंगलकली नुंगनांगनिंगे ओइबा मवोंगदा स्टेट असिगी इम्फाल वेस्ट अमदी ईस्ट यावना डिस्ट्रिक्ट 13 सतखिबा सर्वे अमदा मणिपुर पुना सेक्स वर्कर 5,739 लैबा थेंगनरे अदुमैनमा हाइरिबा मसिंग असि मसाना मसाबु सेक्स वर्कर नि हाइना सक्ताकपा नुपीसिंग खक्तगी ओइना रजिस्ट्रेशन तौखिबा मरमना मसिंग असिदगी हेलंबा याबी ओइथोकपसु लैरि वाफम असिगा मरी लेनेना पाउक्सी असिना मणिपुर स्टेट एड्स कंट्रोल सोसाइटी मैक्स की जॉइंट डायरेक्टर मोंगजम अभिरामगा अखनना उनदुना वरी साबद स्टेट असिदा सेक्स वर्कर की मसिंग हेंगलगलिबसि नुंगनांगनिंगाई ओइ अदुमैनमक मखोय बोहनथनामदि हांगोय तुकुचना लोइनाबिबगी मुहुत नुंगसी सानना लोइनाबिदुना अचुंबा लंबीदा पुथोकपा हाइबसि लाइंगा खक्ता नतना मियामगी मतेंग संगी हाइबा वाफमसि फोंदोरखी माना मखाताना हाइ मणिपुर स्टेट एड्स कंट्रोल सोसाइटी मैक्स अमदि तोंगान एनजीओ सिंगा खुसमनदुना स्टेट असिगी डिस्ट्रिक्ट 13 सतखिबा सर्वे अमदा लमदम असिदा नुपी सेक्स वर्कर 5,739 रजिस्टर तौबंगमखी अदुम ओइनामक हाइरिबा मसिंग असिदगिसु हेनबा याबगी ओइथोक्तबसु लैतबदि नते मैतै लैमरोल संगना खुसमनदुना इम्फाल वेस्ट अमदि ईस्ट डिस्ट्रिक्ट सतखिबा सर्वे अमदा डिस्ट्रिक्ट अनी सिदा नुपी सेक्स वर्कर 9,52 रजिस्टर तौखी जिरिबम डिस्ट्रिक्ट तिपाइमुक ट्राइबल इकोनॉमिक्स एंड एनवायरनमेंट डेवलपमेंट का डिस्ट्रिक्ट असिदा सतखिबा सर्वे सेक्स वर्कर 7,42 थेंगनखी चुचांपुर डिस्ट्रिक्ट की प्रोग्रेसिव पीपल ऑर्गेनाइजेशन सोसाइटी फॉर HIV AIDS अमदी लाइफ लाइन इन ऑपरेशन के खुसमनदुना डिस्ट्रिक्ट अदुदा सतखिबा सर्वे सेक्स वर्कर 1,032 थेंगनखी टेक्नोपाल की न्यू जनरेशन का पुन्ना सतखिबा सर्वे द वर्कर 5,59 संडेल डिस्ट्रिक्ट रिसोर्स सेंटर फॉर सोशल एंड कम्युनिटी डेवलपमेंट के खुसमनखिबा सर्वे द वर्कर 1,032 कांगपोकपी अमदी सेनापति डिस्ट्रिक्ट की ओइना मैतै लैमरोल संग सथमिनखिबा सर्वे द वर्कर 7,035 कक्सिंग अमदी थौबाल डिस्ट्रिक्ट सेंटर फॉर रूरल अप्लाइनमेंट सर्विसेज का सतखिबा सर्वे द वर्कर समरी के 38 बिष्णुपुर डिस्ट्रिक्ट की केयर फाउंडेशन नंबोल The Educated and Self-Employed Women Social Service Association amadi The Dedicated People's Union के खुसमनदुना सतखिबा सर्वे द वर्कर समरी को 109 अमसुम उखुल डिस्ट्रिक्ट पार्टिसिपेटरी एक्शन फॉर सोशल ऑर्गेनाइजेशन का पुनः सतखिबा सर्वे द डिस्ट्रिक्ट अदुदा सेक्स वर्कर 138 लैबा थेंगनखी हाइना माना मखाताखी माना मखाताना हाइ डिस्ट्रिक्ट अमदा थेंगनरिबा सेक्स वर्कर मसिंग सि तैसेंगनमक तोंगान डिस्ट्रिक्ट सिंगदगी लाक्तुना पुनसिनबा ngaktu ओइबा अमदी मफम अमदा मतम खरा लेरमलबसु अमदा अमुक होंखिबा मरमना रजिस्टर तौननबा होनबदा अवाबा अमसु ओइखी तैगुमसुंग सेक्स वर्कर सिंग असे अयामना पुनसिगी तांकक कयार सैथेंग नंगहौरबि ngakतनी मोवा मपुरोइबना ओट नैबीबा अमदी इमुंगी अवाट आपा क्या येंसिनबिदबा निंगमदबना थौदोक खरदगी मयाई काबा चिंजाक हैनरुबा अमदी सेल थुंगी फिबम का हेना खुदोंग चादबदगी सिनफम असिदा खोंदारकपनी हाइबा अदु खंगना मखोइबु नुंगसी चानना लोइनाबिबा संगी मदुगी मथक्ता ड्रॉप एंड सेंटर अमदी नाइट शेल्टर हांगदोक्तुना मखोइगी लैफम जाफम पीननाबा होनारी मदुगी मथक्ता सुप्रीम कोर्टना सिनफम असिदा लैरिबा नुपीसिंगदा अहेनबम इयेंग संगननाबा यथांग तारखिबगा लोइनाना लैबाक असिगी मिपुंग खुदिमंगना तांगफम थोकपा चेंगसाक अमदी तोंगान हक पुंबा फंगननाबा होनारी मदुगी मथक्ता स्किल्स डेवलपमेंट प्रोग्राम अमदी सही खुदिंगी कम्युनिटी इवेंट्सिंग पांगथोक्तुना मखोइगी तुंगी पुंसिदा इमानना हिंगबा ngamnaba hotnari laingaki maikedi makhoi businfam madudagi thaptok hanba amadi makhoi gi tungi punsida yaiphanaba hotnarabasu miyam gi mating yaudana oithokpa ngamloi miyamna sinfam asidagi tholaklaba nupi singbu ikai khumnabaga loinana nungsina loina bibasangi miyoiba amadi phangpham thokpa hakpuna makpifam thoi haina Manipur State AIDS Control Society gi join mongjam abiramna makhatana phungdokhi haina su pauksisna makhatharakli atop paw Manipur gi former amasum sitting MLA singi mathakta lakhotpa criminal case kun surei case kun gi manungda mari dispose tokhrei ex MLA amada amana discharge tokhrei adungai kumja English singaniga 18 ga humdragani thoigi January 18 da Manipur na India gi mapung phap state ama oirakpadagi lairakhiba state sigi assembly constituency humpuda leptana pangthorakpadagi kumja English singaniga 13 ki 13 suba state assembly election phawbada MLA amasum ex MLA oiriba mioi kun gi mathakta police yauna tongan law enforcing agency singna register tawduna lokhatpa criminal case kun surambagi manungda case mari dispose toraga accused ni haiduna charge torama case amadagi ex MLA ama discharge toramle haina pawsna makhatari loshilakpoina topa paw amanamu
NACNIM gi sel thadok thajinda mateng pangba IAS officer amagi masi NIA na fare state asigi national highway sing da lambi sembagi thabak tawriba Shivalia construction company dagi NACNIM gi mingda sel khomgatlaga loop asida sel thadok thajin tawbada mateng pangbani haba state asigi IAS officer amagi pukminaba masini haba Tamenglongdagi nupi ama NIA na pharaba matung numit mangani transit lautharaga Dimapurda pukhrei investigation aduda IAS officer asigi masi asina NACNIM gi phangidamak state asida lambi sembagi thabak tawriba Shivalaya construction committee dagi namhaduna sel khombagi thabak singda mahakna negotiation tawbada natana mateng pangkhi makha tanasu lupa lakh 13 ki senpham ama lup asida thinna ba thorang tawkhi lupa lakh 15 na hawala gi kuthangda aduga lupa lakh 10 ga mathoina bank account amada transfer tawna basu khangalaki haba mayek sengna khangmangamkhi masigi mari lainana NIA na Ramlingam pamai makha tana Dimapurda puduna wangpong chathaba yanaba special judge NIA Manipurda transit remand pinaba player tarokibani loinana remand player adu Serap Court Complex ta leiba special judge NIA court hearing satharaba matungna court asina numit mangani transit remand adu pikibani hairi henasu pauksi isna makhatana phongdoragli and thank you.